ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯈꯨꯜ ꯑꯃꯗ ꯏꯕꯣꯍꯜ ꯀꯧꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯣꯏꯅꯕꯤ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯦ, ꯄꯥꯈ꯭ꯔꯥ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥ 3ꯅꯤ, ꯄꯤꯕꯥ 2, ꯅꯤꯡꯉꯣꯜ 1꯫ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯂꯥꯡꯂꯦꯟꯕꯨ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯕꯨꯡ 2 ꯑꯁꯤꯅꯁꯨ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯟꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯂꯝꯍꯦꯟꯕ ꯈꯣꯏꯃꯨ ꯀꯅꯥꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯃꯕꯨꯡ 2ꯅ ꯉꯥꯛꯊꯣꯛꯂꯤꯕꯅꯤ꯫ ꯃꯇꯝꯒꯤ ꯃꯤꯠꯉꯥꯎꯕ ꯈꯣꯏꯃꯨ ꯑꯃꯠꯇꯅ ꯂꯥꯡꯂꯦꯟꯗ ꯍꯟꯅ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯈꯠꯅ ꯆꯩꯅꯕ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯕꯨꯡ 2ꯒꯤ ꯃꯁꯤꯡ ꯍꯥꯏꯗꯅ ꯂꯩꯀꯥꯏꯁꯤꯗ ꯋꯥꯔꯤꯅꯔꯤꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯁꯦꯟꯅꯔꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯡꯂꯦꯟ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯍꯦꯟꯅꯁꯨ ꯅꯤꯡꯊꯤꯔꯦ, ꯍꯦꯟꯅꯁꯨ ꯐꯖꯔꯦ꯫ ꯈꯣꯏꯃꯨ ꯀꯌꯥꯗꯤ ꯉꯥꯎꯅꯔꯦ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯐꯖꯕꯗ꯫ ꯅꯣꯡꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯏꯕꯣꯍꯜꯅ ꯃꯆꯥ ꯄꯤꯕꯥ 2ꯕꯨ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯆꯧꯕ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ, ꯌꯥꯏꯃ ꯅꯪꯁꯨ ꯃꯨꯟꯅ ꯇꯥꯎ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯜ ꯑꯁꯤ ꯂꯩꯁꯥꯕꯤ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ, ꯈꯔꯁꯨ ꯀꯣꯝꯊꯣꯛꯄ ꯃꯐꯩ꯫ ꯃꯁꯤ ꯇꯥꯏꯕꯪꯒꯤ ꯃꯆꯠꯅꯤ, ꯃꯗꯨꯗ ꯀꯥ ꯍꯦꯟꯅ ꯎꯁꯤꯜꯂꯨꯔꯅꯨ꯫ ꯍꯦꯔꯥꯄꯥꯕ, ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯦ ꯀꯣꯏꯊꯥ ꯊꯥꯗꯣꯛꯂꯒ ꯃꯥꯡꯍꯜꯂꯁꯤ ꯍꯥꯏꯔꯤꯔꯣ? ꯑꯩ ꯏꯄꯥꯅ ꯍꯥꯏꯕꯗꯤ ꯃꯗꯨꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯈꯔꯁꯨ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯈꯪꯗꯦ ꯄꯥꯕ, ꯏꯆꯜꯗ ꯀꯅꯥꯝꯇꯅ ꯍꯟꯅ ꯌꯦꯡꯕ ꯌꯥꯔꯣꯏ, ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯄꯥꯕ, ꯀꯅꯥꯝꯇꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯌꯥꯔꯣꯏ꯫ ꯈꯪꯗ꯭ꯔꯦ, ꯏꯄꯥ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯣꯏꯅ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯖꯔꯣ, ꯏꯄꯥ ꯈꯪꯗ꯭ꯔꯦ꯫ ꯃꯇꯥꯡ ꯆꯥꯅ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯂꯥꯡꯂꯦꯟꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯇꯧꯗꯨ ꯎꯔꯒ ꯃꯕꯨꯡ ꯑꯍꯜ ꯑꯣꯏꯔꯤꯕ ꯋꯥꯡꯂꯦꯟꯅ ꯍꯪꯂꯛꯏ, ꯅꯪꯗꯤ ꯀꯥꯏꯗꯅꯣ? ꯏꯪ ꯇꯞꯅ ꯂꯤꯔꯤꯅ ꯈꯨꯝꯂꯛꯏ ꯂꯥꯡꯂꯦꯟꯁꯨ, ꯇꯥꯆꯧ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ꯫ ꯍꯦ ꯌꯥꯔꯣꯏ, ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯕꯅꯤ꯫ ꯇꯥꯆꯧ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯈꯨꯝ ꯏꯁꯤꯡ ꯂꯩꯇ꯭ꯔꯦ꯫ ꯍꯣꯔꯦꯟ ꯑꯩꯅ ꯂꯣꯏꯅ ꯍꯣꯟꯕꯤꯒꯦ, ꯆꯪꯉꯨ ꯆꯠ꯫ ꯇꯥꯆꯧ ꯀꯨꯏꯔꯣꯏꯌꯦ, ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ꯫ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ, ꯆꯪꯉꯨ ꯍꯥꯏꯕꯅꯤ꯫ ꯀꯩꯁꯨ ꯍꯥꯏꯖꯕ ꯉꯝꯖꯗꯦ, ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯥꯡꯂꯦꯟꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯇꯦ ꯍꯥꯏꯗꯅ ꯃꯇꯥ ꯏꯕꯦꯝꯃ ꯁꯤꯟꯊꯥꯗꯨ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯩꯗꯧꯔꯦ ꯂꯥꯡꯂꯦꯟ, ꯃꯄꯥꯟꯒ ꯑꯝꯇ ꯊꯣꯛꯂꯛꯇ꯭ꯔꯗꯤ? ꯇꯥꯆꯧꯒ ꯇꯌꯥꯏꯒꯅ ꯌꯥꯗ꯭ꯔꯤꯅꯤ, ꯅꯪꯕꯨ ꯉꯥꯏꯕꯗ ꯃꯤ ꯁꯤꯕ ꯌꯥꯎꯅꯗꯧꯔꯦ꯫ ꯑꯩꯁꯨ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯊꯣꯛꯀꯦ ꯈꯟꯕꯅꯤ, ꯑꯗꯨ ꯌꯥꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯇꯌꯥꯏꯒꯒꯤ ꯃꯒꯨꯜꯗꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯉꯥꯏ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ, ꯅꯪꯒꯤ ꯅꯕꯨꯡ ꯑꯅꯤꯁꯦ ꯋꯥꯈꯜ ꯈꯔꯗꯤ ꯈꯟꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯣ ꯁꯤꯟꯊꯥ, ꯇꯥꯗꯣꯕꯨ ꯍꯟꯈ꯭ꯔꯕ꯭ꯔꯣ? ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯤ, ꯃꯆꯜꯅ ꯀꯧꯕ ꯂꯥꯛꯇꯨꯅ ꯍꯟꯈ꯭ꯔꯦ꯫ ꯀꯔꯤꯗꯤ ꯍꯥꯏꯔꯝꯒꯦ ꯃꯥꯅ, ꯑꯩꯕꯨ ꯁꯥꯎꯈꯤꯕ꯭ꯔꯥ? ꯈꯪꯗꯦ, ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ꯫ ꯀꯔꯤꯒꯤ ꯍꯥꯏꯔꯝꯗ꯭ꯔꯤꯕ? ꯅꯍꯥꯟ ꯃꯈꯩꯗꯤ ꯋꯥꯍꯩ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯍꯥꯏꯕꯗꯥꯏꯅꯦ꯫ ꯂꯥꯡꯂꯦꯟ, ꯇꯥꯗꯣꯗꯣ ꯅꯪꯕꯨ ꯋꯥꯔꯧꯕ ꯃꯥꯜꯂꯤ ꯑꯩꯗꯤ꯫ ꯍꯣꯏ ꯋꯥꯔꯧꯐꯝꯗꯤ ꯊꯣꯛꯏꯗ꯫ ꯑꯗꯣ ꯂꯥꯡꯂꯦꯟ, ꯅꯪ ꯉꯁꯤ ꯊꯣꯛꯄ ꯌꯥꯗ꯭ꯔꯁꯨ ꯍꯌꯦꯡꯗꯤ ꯆꯠꯁꯤꯗꯅ꯫ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯁꯤꯟꯊꯥ, ꯑꯩ ꯀꯩ ꯎꯄꯥꯏ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯅꯣꯏ ꯄꯥꯕꯗ ꯍꯥꯏꯔ ꯌꯦꯡꯕꯗꯤ? ꯄꯥꯕꯒꯤꯗꯤ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤ, ꯑꯗꯨꯕꯨ ꯄꯥꯕꯗꯤ ꯇꯥꯆꯧꯅ ꯉꯝꯃꯤ꯫ ꯑꯁ, ꯃꯗꯨ ꯌꯧꯔꯕꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ꯫ ꯁꯤꯟꯊꯥ, ꯍꯟꯗꯛꯇꯤ ꯇꯥꯆꯧꯒ ꯇꯌꯥꯏꯒꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯗꯥꯗꯣꯒ ꯑꯩꯒ ꯂꯣꯏꯅꯕꯁꯦ ꯃꯈꯣꯏꯅ ꯎꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯎꯔꯝꯃꯣꯏꯗ, ꯑꯗꯨꯏꯗꯤ ꯀꯩꯁꯨ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ꯫ ꯄꯣꯠꯐꯝ ꯐꯥꯎꯕ ꯊꯣꯛꯀꯦ ꯌꯥꯗ꯭ꯔꯤ, ꯄꯨꯔꯥ ꯐꯥꯖꯤꯜꯂꯒ ꯊꯝꯂꯕꯅꯤ꯫ ꯏꯈꯣꯡ ꯏꯈꯨꯠꯁꯦ ꯄꯨꯟꯕꯤꯗꯕ ꯈꯛ ꯉꯥꯏꯔꯕꯅꯤ꯫ ꯐꯔꯦ, ꯍꯌꯦꯡꯗꯣ ꯃꯑꯣꯡ ꯌꯦꯡꯉꯁꯤ꯫ ꯅꯪꯅ ꯊꯣꯛꯄ ꯌꯥꯗ꯭ꯔꯁꯨ ꯑꯩ ꯗꯥꯗꯣꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒꯦ, ꯃꯥꯕꯨ ꯁꯥꯎꯗꯅꯕ ꯑꯩ ꯍꯥꯏꯔꯒꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯅꯈꯣꯏ ꯗꯨꯔꯕꯥꯁꯥ ꯑꯅꯤꯗꯣ ꯂꯥꯛꯇ꯭ꯔꯤꯅꯦ꯫ ꯍꯣꯏ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯃꯕꯨꯡ 2 ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯥꯡꯂꯦꯟꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯝꯃꯤ꯫ ꯁꯣꯔꯣꯛ ꯃꯄꯥꯟ ꯑꯗꯨꯗ ꯁꯤꯟꯊꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯇꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯩ꯫ ꯃꯤꯄꯥꯏꯕ ꯑꯃ ꯐꯥꯎꯅ ꯂꯥꯡꯂꯦꯟꯅ ꯍꯪꯂꯛꯏ, ꯁꯤꯟꯊꯥ, ꯇꯥꯆꯧ ꯍꯣꯏꯅ ꯎꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯎꯗꯅꯕ ꯅꯠꯇ꯭ꯔꯣ ꯇꯨꯃꯤꯟꯅ ꯇꯧꯔꯤꯁꯦ? ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤꯗ꯫ ꯊꯃꯣꯏꯒꯝꯇ ꯁꯣꯟꯊꯈꯤꯅꯨ, ꯂꯤꯂꯥ ꯁꯥꯟꯅꯗꯧ ꯌꯥꯝ ꯋꯥꯠꯂꯤꯕꯅꯤ꯫ ꯗꯥꯗꯣꯕꯨ ꯂꯥꯛꯂꯅꯤ ꯍꯥꯏꯕ꯭ꯔꯅꯦ? ꯍꯣꯏ ꯕꯦꯝꯃ, ꯅꯪꯅ ꯗꯊꯣꯛꯄꯤꯗꯕꯒꯤ ꯋꯥꯅꯤ꯫ ꯗꯥꯗꯣꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯏꯅ꯫ ꯃꯥ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯁꯤꯟꯊꯥ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯅꯪꯒꯤ ꯅꯔꯥꯜꯗꯤ ꯅꯠꯇꯦꯗꯅ,
ꯃꯥꯁꯨꯅꯦ ꯅꯨꯡꯁꯤꯅ ꯁꯨꯝꯂꯥꯟꯒꯤ ꯈꯔ ꯋꯥꯖꯕ ꯍꯥꯏꯗꯨꯅꯤ ꯈꯪꯗ꯭ꯔꯦꯗ ꯏꯁꯥꯁꯦ ꯏꯄꯥꯗ ꯄꯥꯈꯠꯂꯤ ꯍꯩꯃꯥ ꯇꯨ ꯊꯥꯗꯣꯛꯑꯗꯤ ꯑꯥꯗ ꯉꯥꯏꯔꯒ ꯂꯩꯔꯦ ꯇꯨ ꯆꯪꯉꯣ ꯏꯕꯦꯝ ꯄꯨꯟꯅ ꯆꯪꯉꯨꯁꯤ ꯍꯦꯔꯥ ꯅꯈꯣꯏꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗꯣ ꯑꯩꯕꯨ ꯇꯥꯔꯒ ꯂꯩꯌꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯍꯦ ꯅꯪꯁꯤꯃ ꯑꯩ ꯁꯤꯗ ꯅꯈꯣꯏ ꯇꯥꯆꯧ ꯍꯣꯏ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯕꯤꯒꯦ ꯌꯥꯔꯤ ꯆꯪꯉꯨ ꯃꯇꯝ ꯂꯧꯔꯅꯨ ꯂꯝꯕꯤ ꯃꯄꯥꯟ ꯑꯗꯨꯗ ꯁꯤꯟꯊꯥ ꯂꯦꯞꯂꯒ ꯂꯩꯍꯧꯋꯤ ꯂꯥꯡꯂꯦꯟ ꯃꯥꯅ ꯗꯣꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯪꯅ ꯆꯤꯛꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯗꯣꯂꯦꯟꯗ ꯌꯦꯡꯗꯨꯅ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯔꯦꯗ ꯑꯩꯗꯤ ꯅꯪꯕꯨ ꯉꯥꯏꯖꯕ ꯑꯩꯕꯨ ꯁꯥꯎꯕ꯭ꯔꯥ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯕ ꯑꯩꯗꯤ ꯁꯨꯝ ꯋꯥꯔꯧꯔꯝꯒꯗꯕ ꯃꯥꯟꯕ ꯋꯥꯔꯧꯗꯦꯗ ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛꯇꯤ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯤꯗ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯇꯌꯥꯏꯒꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯁꯥꯎꯔꯨꯅꯨꯗ ꯃꯆꯜ ꯑꯃꯅꯤ ꯍꯥꯏꯗꯅ ꯁꯦꯟꯅꯖꯔꯤꯕꯅꯤ ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯑꯩ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯕꯅꯤ ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯐꯥꯔꯤꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯍꯥꯏ ꯀꯩꯅꯣ ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯁꯦ ꯆꯍꯤ 12 ꯁꯨꯔꯕꯅꯤ ꯈꯪꯂꯦꯗꯅ ꯑꯗꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯔꯤ ꯋꯥ ꯏꯃꯥꯅ ꯃꯃꯧ ꯎꯅꯤꯡꯉꯦ ꯍꯥꯏꯌꯦ ꯑꯩ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗꯦ ꯏꯃꯥꯕꯨ ꯊꯥꯔꯛꯎꯔꯥ ꯀꯔꯤꯒꯤ ꯀꯗꯥꯏꯗ ꯅꯈꯣꯏꯗ ꯅꯪꯕꯨ ꯍꯥꯏꯅꯕ ꯍꯧꯖꯤꯛꯇꯤ ꯌꯥꯈꯤꯔꯣꯏ ꯈꯔ ꯇꯞꯅ ꯇꯧꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯂꯣꯠꯂꯒ ꯂꯩꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯂꯥꯡꯂꯦꯟ ꯑꯩꯗꯤ ꯄꯥꯈꯠꯄ ꯑꯃꯕꯨ ꯐꯥꯎꯔꯤꯗ ꯀꯔꯤꯒꯤ ꯇꯥꯗꯣꯗꯦ ꯑꯩꯕꯨ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯒ ꯑꯇꯣꯞꯄ ꯑꯃ ꯐꯣꯡꯅ ꯀꯣꯏꯔꯝꯂꯗꯤ ꯀꯝꯗꯧꯅꯤ ꯇꯥꯅꯤꯡꯗꯦ ꯑꯁꯤꯕꯨ ꯋꯥꯅꯤ ꯀꯥꯏꯅ ꯄꯛꯁꯨ ꯄꯛꯇꯦ ꯑꯁꯦꯡꯕ ꯑꯋꯣꯏꯕ ꯑꯃꯗꯤ ꯍꯥꯏꯅꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯇꯥꯆꯧ ꯍꯣꯏ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗ ꯈꯟꯅꯁꯤ ꯃꯈꯣꯏ ꯂꯨꯍꯣꯡꯗ꯭ꯔꯕꯗꯤ ꯇꯣꯛꯑꯦꯁꯤꯔꯥ ꯑꯁ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯕ ꯅꯪꯀꯣ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯔꯕꯅꯤ ꯃꯗꯨꯅ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯋꯥꯅꯤꯗꯅ ꯈꯔꯁꯨ ꯂꯨꯁꯤꯟꯅ ꯈꯟꯗ ꯌꯥꯔꯤꯕ꯭ꯔꯥ ꯅꯁꯛ ꯍꯥꯏꯔꯦ ꯍꯥꯏꯖꯤꯟꯗꯅ ꯐꯖꯔꯦ ꯑꯗꯣ ꯑꯩ ꯍꯜꯂꯒꯦ ꯇꯨ ꯅꯪꯒꯤꯗꯤ ꯑꯗꯨꯝ ꯉꯥꯛꯇꯅꯤ ꯅꯣꯡꯃꯗ ꯂꯩꯇꯥꯅ ꯎꯅꯕ ꯌꯥꯎꯕ꯭ꯔꯕ ꯁꯤꯕꯨ ꯑꯩꯅꯔꯣ ꯑꯩꯅ ꯍꯦꯟꯅ ꯀꯨꯏꯅ ꯂꯩꯅꯤꯡꯉꯤ ꯌꯥꯗ ꯇꯧꯔꯤꯅꯤ ꯑꯗꯨ ꯌꯥꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯏꯃꯥ ꯊꯥꯔꯛꯀꯦ ꯍꯥꯏꯔꯤꯁꯦ ꯑꯗꯨꯏ ꯃꯇꯝ ꯋꯥꯠꯂꯤꯕ ꯐꯔꯤ ꯆꯠꯂꯣ ꯋꯥꯍꯩ ꯑꯁꯤꯇꯪ ꯍꯥꯏꯔꯒ ꯗꯣꯂꯦꯟ ꯄꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯣꯃꯟ ꯃꯤꯅꯣꯛ ꯅꯣꯛꯂꯒ ꯂꯥꯡꯂꯦꯟꯁꯨ ꯃꯈꯥ ꯇꯥꯏ ꯁꯥꯎꯔꯕ꯭ꯔꯣ ꯁꯥꯎꯈꯤꯗꯨ ꯀꯩꯗꯧꯒꯦ ꯁꯥꯎꯗꯦ ꯌꯥꯔꯤ ꯆꯠꯂꯣ ꯉꯥꯏꯕꯒꯤ ꯉꯥꯏꯕ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯑꯗꯨꯃꯥꯏ ꯁꯥꯎꯕ ꯍꯧꯅꯕ꯭ꯔꯣ ꯍꯣꯏꯁꯦ ꯑꯩ ꯁꯥꯎꯗꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯅꯣꯡꯃ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯗꯅ ꯑꯗꯨ ꯑꯣꯏꯁꯨ ꯅꯣꯛꯑꯣ ꯍꯥꯏꯔꯒ ꯍꯨꯌꯥ ꯑꯅꯤꯗꯨ ꯎꯠꯂꯒ ꯗꯣꯂꯦꯟꯗꯨ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯛꯏ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯤꯅꯣꯛꯁꯤꯗꯅꯤ ꯂꯥꯡꯂꯦꯟꯒꯤ ꯊꯃꯣꯏꯅ ꯉꯥꯎꯖꯕ ꯃꯍꯥꯛꯀꯤ ꯇꯥꯗꯧꯒꯤ ꯃꯤꯅꯣꯛ ꯎꯔꯒ ꯂꯥꯡꯂꯦꯟꯁꯨ ꯄꯦꯟꯖꯩ ꯃꯍꯥꯛꯁꯨ ꯏꯀꯥꯏꯅ ꯅꯣꯛꯆꯩ ꯅꯣꯛꯅ ꯅꯣꯛꯅ ꯕꯤꯗꯥꯏ ꯄꯤꯅꯔꯕ ꯃꯇꯨꯡ ꯂꯥꯡꯂꯦꯟꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯕꯨꯡ ꯑꯍꯜꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯃꯉꯣꯟꯗ ꯇꯞꯅ ꯀꯥꯈꯠꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯕꯨꯡ ꯑꯗꯨꯅ ꯍꯪꯂꯛꯏ ꯅꯪ ꯀꯥꯏ ꯆꯠꯂꯨꯏ ꯁꯤꯟꯊꯥ ꯍꯣꯏꯗ ꯅꯆꯤꯟ ꯊꯤꯅꯨ ꯑꯁꯦꯡꯕꯅꯤ ꯇꯥꯆꯧ ꯁꯤꯟꯊꯥ ꯍꯣꯏꯗ ꯈꯛꯇꯅꯤ ꯍꯦ ꯐꯖꯅ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯀꯌꯥ ꯐꯕ ꯑꯣꯏꯔꯣꯏ ꯉꯁꯤ ꯁꯤꯟꯊꯥꯒꯤ ꯊꯕꯛ ꯑꯃꯗꯤ ꯆꯠꯃꯤꯟꯅꯔꯨꯏ ꯀꯥꯏꯗ ꯆꯠꯂꯤꯕ ꯄꯨꯈ꯭ꯔꯤ ꯆꯧꯗ ꯅꯪꯅ ꯂꯦꯝꯍꯦꯜꯂꯤꯁꯤ ꯀꯩꯒꯤ ꯇꯥꯆꯧ ꯑꯩꯕꯨ ꯀꯩ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯒꯦ ꯅꯪ ꯑꯩꯅ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯍꯟꯒꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯇꯥꯆꯧ ꯌꯥꯔꯤꯖꯝ ꯂꯥꯡꯂꯦꯟꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯃꯥꯕꯨ ꯂꯥꯡꯂꯦꯟꯅ ꯌꯥꯝ ꯅꯤꯡꯁꯤꯡꯂꯛꯏ ꯄꯦꯟꯗꯕ ꯂꯤꯁꯤꯡ ꯐꯥꯎꯖꯩ ꯃꯃꯥ ꯑꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯎꯕꯤꯒꯅꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯇꯝꯖꯐꯝ ꯂꯩꯔꯝꯒꯅꯤ ꯈꯟꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯂꯥꯡꯂꯦꯟꯗꯨ ꯃꯄꯥ ꯏꯕꯨꯍꯜꯁꯨ ꯃꯆꯥ ꯂꯥꯡꯂꯦꯟꯒꯤ ꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ ꯀꯩꯗꯧꯔꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯕꯥꯕꯥ ꯉꯁꯤꯗꯤ ꯑꯩ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯦ ꯕꯥꯕꯥ ꯀꯩꯗꯧꯔꯦ ꯀꯞꯂꯕꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯅꯕꯨꯡꯅ ꯈꯔ ꯉꯥꯡꯖꯩ ꯍꯥꯏꯗꯅ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯀꯞꯂꯤꯕꯅꯣ ꯅꯪꯕꯨ ꯕꯥꯕꯥ ꯑꯩꯒꯤ ꯏꯃꯥꯗꯨ ꯂꯩꯔꯝꯂꯕꯗꯤ ꯑꯩ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯩ ꯈꯔꯗꯤ ꯄꯦꯟꯖꯗꯦ ꯕꯥꯕꯥ ꯏꯍꯦ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯅꯦ ꯅꯥꯄꯤꯗꯨ ꯄꯥꯝꯃꯨꯏꯅꯦꯍꯦ ꯅꯪꯕꯨ ꯕꯥꯕꯥ ꯑꯩ ꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯤꯗꯣꯏꯔꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯕꯨꯡ ꯑꯅꯤꯅ ꯅꯪꯕꯨ ꯁꯦꯟꯅꯖꯕꯅꯤ ꯅꯪꯅ ꯑꯗꯨꯛ ꯋꯥꯔꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯕꯥꯕꯥ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯑꯩꯁꯨ ꯋꯥꯈꯜ ꯈꯟꯕ ꯉꯝꯖꯔꯕꯅꯤ ꯑꯩꯕꯨꯁꯨ ꯈꯔ ꯊꯥꯗꯣꯛꯄꯤꯌꯨ ꯕꯥꯕꯥ ꯌꯦꯡꯉꯣꯏ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯇꯥꯡꯅ ꯃꯇꯝꯅ ꯂꯣꯏꯅ ꯄꯨꯔꯛꯀꯗꯕꯅꯤ
ꯉꯥꯏꯕꯗ ꯀꯟ ꯏꯆꯥꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯕꯥꯕꯥ ꯁꯤꯟꯊꯥ ꯍꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯃꯈꯣꯏꯒꯨꯝꯅ ꯑꯩꯁꯨ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯂꯩꯅꯤꯡꯉꯤ ꯅꯪꯁꯤ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯌꯥꯝꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯕꯁꯤ ꯑꯁꯣꯏꯕ ꯌꯥꯝꯅ ꯂꯥꯛꯏ ꯅꯪꯕꯨ ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯅꯕꯨꯡ ꯑꯅꯤꯅ ꯅꯪꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕꯅꯤ ꯀꯅꯥꯒꯨꯝꯕꯤ ꯈꯔꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯕ ꯌꯥꯎꯅꯔꯤꯕꯅꯤꯅꯦ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯇꯥꯆꯧꯒ ꯌꯥꯏꯒꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯊꯕꯛ ꯑꯃꯠꯇꯁꯨ ꯁꯨꯍꯟꯗꯦ ꯄꯣꯠꯐꯝ ꯐꯥꯎꯕ ꯆꯠꯀꯦ ꯌꯥꯗꯦ ꯌꯥꯝ ꯂꯨꯅ ꯇꯧꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯈꯣꯏꯒꯤ ꯍꯦꯟꯖꯤꯟꯕ ꯃꯤꯅꯨꯡꯁꯤ ꯑꯩꯅ ꯄꯥꯝꯂꯛꯇꯕꯁꯨ ꯌꯥꯎꯔꯛꯏ ꯑꯩ ꯅꯕꯨꯡ ꯇꯥꯈꯤꯅꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯍꯥꯏꯍꯩꯗꯕ ꯋꯥꯅꯤꯀꯣ ꯃꯗꯨ ꯕꯥꯕꯥ ꯑꯩ ꯋꯥ ꯑꯃ ꯍꯪꯖꯒꯦ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯅ ꯑꯗꯨꯛ ꯈꯧꯇꯛ ꯆꯥꯔꯤꯗꯨꯅ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕ꯭ꯔꯥ ꯐꯥꯗ꯭ꯔꯤꯅꯦ ꯏꯆꯥꯗꯤ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯩꯁꯥꯕꯤꯗꯨ ꯑꯣꯏꯅꯤꯡꯂꯤꯕꯗꯨꯅ ꯕꯥꯕꯥ ꯑꯩ ꯅꯨꯄꯥ ꯈꯪꯅꯕ ꯌꯥꯔꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯏꯆꯥꯊꯣꯏꯕꯤ ꯉꯁꯤꯗꯤ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯉꯤꯗ ꯄꯥꯕꯗ ꯍꯪꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯗ ꯍꯪꯂꯨꯅꯤ ꯄꯥꯕ ꯃꯗꯨꯒꯤ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ ꯂꯝ ꯍꯦꯟꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦꯀꯣ ꯅꯕꯨꯡ ꯁꯥꯊꯤꯕ ꯑꯅꯤ ꯂꯩꯔꯤꯕꯁꯤ ꯅꯪ ꯅꯁꯥꯅ ꯚꯥꯞ ꯇꯥꯖꯧ ꯑꯗꯣ ꯄꯥꯕ ꯇꯥꯆꯧ ꯍꯣꯏꯅꯗꯤ ꯑꯩ ꯀꯩꯁꯨ ꯐꯨꯔꯣꯏꯗ ꯃꯁꯤꯗꯤꯕ ꯕꯥꯕꯥ ꯑꯩꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕ ꯌꯥꯒꯅꯤ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯃꯗꯨ ꯀꯣꯟꯅ ꯈꯟꯅꯁꯤ ꯆꯠꯂꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯖꯔꯨꯔꯣ ꯕꯥꯕꯥ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯍꯪꯂꯒꯦ ꯑꯗꯨꯗꯤ ꯄꯥꯈꯨꯝ ꯄꯤꯌꯨꯀꯣ ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡ ꯇꯧꯕꯅꯦꯕ ꯑꯁꯨꯝ ꯇꯧꯗꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯏꯕꯣꯍꯜꯒꯤ ꯃꯆꯥ ꯄꯤꯕ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯄꯥꯜꯂꯤ ꯏꯕꯣꯍꯜꯁꯨ ꯃꯃꯧ ꯐꯪꯖꯔꯤ ꯑꯍꯥꯟꯕ ꯂꯥꯛꯄ ꯊꯥꯕꯨꯡ ꯈꯔꯗꯗꯤ ꯃꯃꯧ ꯑꯅꯤꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯐꯪꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯏꯁꯤꯡ ꯐꯥꯎꯕ ꯃꯇꯝ ꯆꯥꯅ ꯆꯥꯕ ꯉꯝꯂꯛꯇ꯭ꯔꯤ ꯏꯃꯨꯡ ꯑꯃꯗ ꯁꯨꯅꯤꯡꯗꯕꯤ ꯃꯧ ꯑꯅꯤ ꯂꯩꯔꯕꯅꯤꯅ ꯆꯥꯛꯈꯨꯝꯒꯤ ꯂꯥꯟꯗꯤ ꯈꯔ ꯃꯇꯣꯏ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯅꯤ ꯑꯍꯜ ꯂꯃꯟꯒꯤ ꯋꯥꯁꯨ ꯇꯥꯕꯤꯕ ꯅꯠꯇꯦ ꯏꯕꯣꯍꯜꯒꯤ ꯏꯃꯨꯡ ꯍꯧꯖꯤꯛꯇꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤ ꯅꯣꯡꯃꯗ ꯐꯖꯅ ꯌꯨꯝꯒꯤ ꯃꯄꯥꯟ ꯂꯥꯜꯂꯒ ꯆꯠꯇꯕꯤ ꯂꯥꯡꯂꯦꯟꯁꯨ ꯍꯟꯗꯛꯇꯤ ꯐꯖꯅ ꯃꯆꯠꯂꯤ ꯃꯅꯝꯃ ꯑꯅꯤꯒꯤ ꯄꯥꯎꯈꯣꯟꯗ ꯂꯥꯡꯂꯦꯟꯗꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯖꯔꯕꯅꯤ ꯃꯁꯥ ꯃꯁꯥꯒꯤ ꯅꯨꯄꯤ ꯂꯥꯛꯈꯤꯕꯗꯒꯤ ꯃꯕꯨꯡ ꯑꯅꯤꯁꯨ ꯃꯉꯥꯏꯔꯦ ꯃꯆꯜꯕꯨ ꯌꯦꯡꯁꯤꯟꯕ ꯁꯪꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯈ꯭ꯔꯦ ꯂꯥꯡꯂꯦꯟꯗꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯄꯣꯊꯥꯕ ꯁꯪꯂꯛꯇ꯭ꯔꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯖꯕꯅꯤ ꯃꯧ ꯑꯍꯜ ꯃꯦꯂꯩꯗꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯊꯕꯛ ꯂꯣꯏꯔꯕ꯭ꯔꯣ ꯍꯣꯏ ꯏꯅꯝꯃ ꯂꯣꯏꯔꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯀ꯭ꯋꯥ ꯑꯝꯇ ꯂꯩꯔꯨ ꯂꯥꯎ ꯍꯣꯏ ꯏꯅꯝꯃ ꯃꯇꯥꯡꯁꯤꯗ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯂꯥꯡꯂꯦꯟ ꯍꯣꯔꯦꯟꯗꯤ ꯉꯥ ꯆꯥꯁꯤ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯨ ꯂꯥꯎ ꯍꯣꯏ ꯏꯅꯝꯃ ꯑꯩ ꯄꯣꯠꯐꯝꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯄꯣꯠꯐꯝꯗꯣ ꯀꯣꯟꯅ ꯆꯠꯂꯣꯗꯅ ꯃꯧ ꯑꯇꯣꯝꯕꯤꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯃꯧ ꯑꯍꯜ ꯃꯦꯂꯩꯅ ꯈꯨꯝꯂꯛꯏ ꯉꯥꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯅꯠꯇ꯭ꯔꯣ ꯀꯣꯟꯅ ꯇꯧꯕ ꯌꯥꯏ ꯀꯩꯅꯣ ꯏꯆꯦ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛꯅꯤ ꯍꯥꯏꯗꯅ ꯑꯉꯥꯡꯁꯦ ꯅꯨꯃꯤꯗꯥꯡ ꯊꯥꯕ ꯌꯥꯔꯤꯕ꯭ꯔꯣ ꯃꯗꯨ ꯑꯣꯏꯔꯁꯨ ꯂꯣꯏꯅ ꯁꯤꯟꯅꯕ ꯌꯥꯕꯅꯤ ꯂꯥꯡꯂꯦꯟ ꯁꯤ ꯉꯥ ꯍꯥꯟꯅ ꯂꯧꯔꯨ ꯂꯥꯛꯑꯣ ꯀ꯭ꯋꯥ ꯍꯥꯟꯅ ꯂꯧꯒꯗꯕꯅꯤ ꯏꯆꯦ ꯑꯍꯥꯟꯅ ꯀꯣꯟ ꯈꯔ ꯈꯪꯅꯁꯤ ꯀꯩꯗꯧꯒꯦ ꯑꯩꯅ ꯍꯥꯏꯁꯦ ꯆꯠꯅꯕ ꯌꯥꯕ ꯋꯥꯗꯨ ꯏꯆꯦꯒꯤ ꯀ꯭ꯋꯥꯗꯨꯗꯤ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯏꯅ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯆꯥꯗꯧꯔꯤ ꯏꯆꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯣꯏꯁꯤ ꯑꯩꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯁꯦ ꯄꯥꯝꯖꯗꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯁꯦ ꯏꯈꯥꯒꯤ ꯑꯉꯥꯡꯅꯤ ꯊꯛꯈꯥ ꯌꯥꯎꯗꯕ ꯇꯧꯔꯛꯀꯅꯨ ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯁꯨꯝ ꯍꯧꯕꯤꯔꯤꯁꯦ ꯈꯠꯅꯕ ꯍꯧꯕꯩ ꯋꯥ ꯅꯠꯇꯦ ꯑꯉꯥꯡꯗ ꯑꯃꯨꯛ ꯄꯥꯈꯣꯟ ꯁꯤꯗ꯭ꯔꯕꯁꯨ ꯅꯁꯥꯅ ꯀꯣꯛ ꯆꯠꯂꯨꯕ ꯌꯥꯗ꯭ꯔꯣ ꯑꯗꯨꯗꯤ ꯏꯆꯦꯁꯨ ꯅꯁꯥꯅ ꯆꯠꯆꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤ ꯑꯉꯥꯡꯗ ꯍꯥꯏꯔꯤ ꯅꯪꯒꯩꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯏꯆꯦꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯩꯁꯨ ꯃꯧ ꯀꯔꯤꯗ ꯈꯦꯠꯅꯒꯦ ꯃꯁꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯑꯩꯉꯣꯟꯗ ꯌꯨꯝꯒꯤ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯅ ꯅꯣꯡꯃꯗ ꯆꯥꯛ ꯊꯣꯡꯕ꯭ꯔꯣ ꯏꯆꯦꯕꯣ ꯉꯁꯤ ꯉꯔꯥꯡꯈꯛ ꯂꯥꯛꯂꯒ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯌꯥꯕ꯭ꯔꯣ ꯏꯆꯦꯒꯤꯅ ꯇꯧꯗꯨꯅ ꯍꯥꯏꯕꯅꯤ ꯌꯥꯝ ꯂꯥꯜꯂꯕ꯭ꯔꯣ ꯁꯤꯕꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤꯒꯤ ꯃꯥꯡꯗꯅꯦ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯏꯆꯦꯒ ꯑꯣꯟꯁꯤꯟꯅꯕꯁꯤꯅ ꯍꯦꯟꯅ ꯏꯀꯥꯏꯖꯈ꯭ꯔꯦ ꯑꯗꯨꯗꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ ꯑꯩꯗꯤ ꯂꯩꯖꯔꯕꯅꯤ ꯏꯆꯦꯅ ꯆꯛ ꯊꯤꯜꯂꯒ ꯍꯧꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯁ ꯑꯩ ꯐꯥꯊꯕ ꯉꯝꯂꯣꯏꯗꯧꯔꯤꯗ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯋꯥ ꯀꯟꯅ ꯉꯥꯡꯅꯕ ꯇꯥꯔꯒ ꯏꯕꯣꯍꯜ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯍꯩ ꯀꯔꯤꯃꯨꯛ ꯇꯧꯅꯔꯦ ꯕꯥꯖꯤ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤ ꯕꯥꯖꯤ ꯅꯃꯧ ꯑꯇꯣꯝꯕꯤꯁꯦ ꯊꯛꯈꯥ ꯌꯥꯝ ꯅꯥꯏꯗꯦ ꯈꯠꯅꯒꯅꯨꯅꯦ ꯅꯈꯣꯏ ꯏꯪꯅ ꯇꯞꯅ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯣ ꯕꯥꯖꯤꯒꯤ ꯈꯜꯂꯒ ꯆꯥꯛꯈꯨꯝ ꯄꯨꯟꯅ ꯂꯩꯕꯒꯤ ꯋꯥꯅꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯆꯥꯛꯈꯨꯝ ꯇꯣꯈꯥꯏꯅ ꯇꯥꯔꯛꯀꯅꯤ ꯕꯥꯖꯤ
Masi hairamlaga mau atombidu sangkre. Melaidi mathabak yeiduna lehauri. Bazi ubire da nasya. Masi ga ngangsya khara warakta yaroi. Imo ibema nangna hal nangna khara sum halu kaidoke. Bazi ikhage ngang ni haidana aisu phana kannadi yengbiban. Adubu yengbiri matik ita karaga satkidore. Nasil na naw khanaba yadi iba megi mamangdi ikai ko. Khangde bazi handamuka sumna tawrabadi aidi thokpa ma tawrakani. Bazi su namong warobin namong na hayorisin. Melai su amuk sangkre langlen amadi ibohal mapa masa ani da ngai hori. Asok thono honglakpa imung asigi phibam sida langlen tu nungai tana. Baba masira matamna purakpa ahomba haibado. Mani pumnamak matamna purakpani. Baba hausikti aigi punsisu ining ikhatamne. Athengbam ta thamdri. Ibung anina aibu thatokle baba. Maduni ipana no mahaikibdo. Isagisu madam lakini haina. Adubu baba ai hausikti masi pamlaktre. Apama khudingmak kaidonungda phangba ngampai. Baba makoigi thamoina asumna honglakani haibadi ai nongmuda khankidabani. Masibu taibanglani baba. Kena khalun masi hauna sa taibangi machani. Baba hausikti ibong anina ai bumiraire baba. Ipagi bema khanjilinu kaidogi nangmo. Hausikti ai ibong anise inamani gi waikre ko baba. Adumna nungai to mato ulakan ipa yengba ngamdeni. Mabung anina su ningthi nungai na yengsin bidrabani na hausikti langlen dolen bu toina unarami. Unasi thengnasi hairaga khudak tekta adum unarami. Tado ai yumda lainingtri. Karige kaidore. Inamani bu yana masatpada ai yamna wari. Nang bu yamna warabra ni langlen. Wari hayedi. Adubu ai wari. Ai ginagda lairasira. Adumnasu hek khani. Adubu babagidamak khaluraga madusu hek ngamde. Adumai sum khanji lairadi ikoini kamaina panthong yaudoiba. Tado aigi punsi ahongba yamna lairi. Aisu khangi langlen. Nangna thengnariba ahongba ai loina khangi. Adubu ai ipong phongna nangi na teng pangbasu ngamde. Nangna aigi teng tawrabasu aigi awaba nangna ko khanba ngamloida. Madudi hainuna ai nungaiti. Tado ai nangi nakta lairage khali. Thamoina lepnabra. Lepne. Pare ai imadu wari sarage. Hoi aisu pabada hairage. Aisu nangbu nungaina thamba pam. Nangi na tawsida ai haiba ngamdabani. Tado ai satlage. Kaidore yam taharidi. Kaishu tawtida. Pare halo. Chatleko. Sabi sanau anigi yaka yenglaba matung ahal masen suwari tawrami. Angang masyal suhana khangna sanaba oizabanina makoina ka hena wa ngangnabagi mathau amuk tarudri. Nupa mayumdagi kanna haijarakpa maramna afaba numit ama yenglaga luhongbagi matam adu suleplammi. Luhongbagi numit leplabanina panthong yaugadawre khalubada dolendi yamna harauzari. Loyumba ma oigadawre khanna sangsar amada laikhrabani. Adubu somda langlen magi wakhaldi awabani. Luhonglani haibagi nungaiba mangonda laizade hena dum awabani. Imong mahilang mabung anidi mai nupina sumkhrabanina wa amada thoktre. Macha luhonggadawre haiba khangna una karimta khangsin usinnada saduna tumi laisinnabu hotnari. Melaina mapuroibada asumna hai. Aikhoidi sial yam thokpasu nate. Aikhoidine sial puthokpa yaroi. Aikhoina hal aikhoina khra puthoktradi kamdawni. Sialdi aikho yaimani hena thoidudi. Masu magi laizau puthok sasan aisu angamba taw taredana. Is nanau nupi hai singbi malai sibu kaubirabra. Mana kadar tawraga aikhoida sial puthok hanaba kanna tawribani. Ai madu yabanate. Iselgi tawda yaribra. Ho adu nangna khanmai wani moinadi madu khanbiba natiye. Akoi tumina dum lay. Yai magaiga wari sanake. Maduna karim kanaroi. Yai madinya nupi asina sumkhrabani. Nupi wani mana taduisi. Kangjida ai nakoigi wasi. Adui sarukpadi amaso masu phanaba bazida wafam ama hongdoklasi. Kari karamu wafam. Ingkholse matek ama yolasi. Ningolgi saruk oisarasu yaba. Madubu chatnaba yaba waro. Sinatana kayo pai leirige. Luhongba haisibu phagiro. Sen yama masangdoini. Madubu pabada kamai haidui.
Sibu kaidawi haige bazisu adum yarakanina. Ingkul saruk amata onaba natri. Madu imung kaido wanida. Aine yai mohoidasu ningthina wari sagi makoisu yarakani khal. Soi matang se ai khangtri nangna phanaba taw. Hoi yarisi. Makoi taso wa ngangbiranu. Aina ngamnaba silagi. Matai manau wari sanaraba matung manau ibi ama leisnada meleina pau amuk tam. Makoi su sial tinglaroi khalubada leisna su yaningba phaurammi. Masina hairam wafam adumak leisnana amuk mapuroibada tamlammi. Tayai isegi wafam asi phadoini tayai su amta khanbiyuni. Hoini aigidi kaisu hainingai leite pabana yarakadrasit. Kaido yaroidoino sibu phattaba thabakla. Se leijadaba ikhoigidi sina ipha pharabani. Pharesi. Ikhoidi angangni na tumi leirasi wa hawdokpudi taso hoina hawdoksarasani. Aduidi isina basida haini haibani. Phari. Basigi wakhalda kari khali haibado yengba tabani. Makoi masel amata oirabanina melei manasu irai laina makuda wa hawdokli. Phazia. Namauna ngasi haigadoriba wafamse. Aikhoi kupna khanaraba matungdani. Hayu hayu. Nachalgi luhongbasi kari kamdowna tawseba. Phazia. Luhongba haisidabu sel mathau ngaktanido. Aikhoi leijadaba kaubanina awaba mayam ama yoknarakani. Maduna bazi amagisu kaidanaba ingkhol matek ama yolasi haizarib. Wafamdu tabada ibohal tumina lay. Ngihakti wangangdi langlensu nungaitaba phauna mapaibungoda yengdi. Haingam taw ngambi mataw utuna mileisu makhatai. Bazia hayeng tungdasu akaiba amta leitanaba. Thangai singna ningolgi saruk uhelasi yaidana bazia. Irai lain hairakpa mamonggi wahaisi tabada ibohal tasengna nungaitrabani adubu karisu khandaba saduna masasingda onsilai. Asoba nangna kari khaliba. Baba aisu masina pharadra khali. Yaima nahakti kari hainingi. Baba amasu yanaba masina samleda baba. Ibohal upai leite karimta hainingai leite. Mahak tumina laikre. Matang sari khanna meleina wa samjilai. Bazia aikhoi loina yanarabanina asumna tawrasi bazi. Makoi taso warimta sasi amta sangbiro. Melaido hana sangki asoba sumatung inaki. Masi hoi sangki basida leisnasu ingit ama pira iyaimada janglasi hairibani. Mikup ama phadi makoi anisu tahana sangki. Kanasu laitraba sigi tanza lauduna langlendu kaptuna asumna mapada haizarei. Baba, luhubagidaba ingkol yonbi kanuko. Bagi bema, ipa kari haigadabano khangtre. Ipa haifam khangtre. Baba, aigi luhubasi lasira. Isagi wakal kargi sonthari. Isagi damak napai leiribasidi. Isagi kari watkani. Isagi apamba kuding napai na loina pigani. Baba. Ibohal masu masing amani. Naha oiringai yamna thauna leirakpani. Masapi ba anina masal asigi damak lepiba ngamdrabasu. Ibohal na masaningolgi damak talep. Ahal oiraba ibohal nauna thabak suba satlami masagi damak sil talami. Oirakliba mataw asida langlengi mabung anidu sagai na taigi mamangda yamna ikairami. Tawgi yauna tawba mali haiduna mapa ibuhaldasu makoina ngangbirami. Yunggi mau aninasu langlenba yamna saurami. Mahangni ingkol yonba thingduna mapabu thabak suba chathalaga imung asigi izat yolibani haiduna langlenbasu yamna thina sairami. Nongmata kapke phangzadrabi langlendu manama anina yumduda hek khong thangzilakpa haubaga mahaki punsi piranga loina lenba horaklabani. Ahongba kaya ama lakrabani. Duhongbagi matamdi asum naksilai. Makoina haiba ngangba lawdi haidana azoba amadi melai sausinaduna laikri. Makoi yumdaga halakidri nupi mapamda thaiduna laikri. Matai amadi masibe magi matawsida leisnadu prok sakna mapuroibada asumna wakatni. Hausikti kari upai tawdawri. Isi hoidi singmanina tumi laithoklaga laikredana. Ay baboy taki tapnayo ni nangmo. Ay khusu satlasi. Sida laibana kaisu kanaroi. Ay madu hekti yaba natin. Kaino tayay nang mga aurabra. Duhumagi tabak tarong mayamsi ay kuna noy na sila si hairibra. Taso hoidu po punsi subuto minasumlay bayadawribra. Kangdi ay karimta kangdi. Ay khusu chasi hairi sini ay di. Nubi nang sibahap yam tade na. Hausik kananay na bagi matam nati.
ꯊꯨꯅ ꯑꯃꯨꯛꯇ ꯆꯠꯍꯧꯔꯁꯤ ꯑꯩ ꯏꯃꯥ ꯍꯣꯏꯗ ꯄꯥꯎ ꯄꯤꯈ꯭ꯔꯒꯦ ꯆꯥꯛ ꯍꯥꯞꯂꯝꯃꯣ ꯍꯥꯏꯈ꯭ꯔꯒꯦ ꯅꯪꯕꯨ ꯑꯝꯇ ꯇꯥꯈꯤꯅꯨ ꯀꯩꯗꯧꯒꯦ ꯃꯁꯥꯒꯤꯗ ꯈꯟꯕꯤ ꯂꯩꯁꯅꯥꯗꯨ ꯃꯐꯤ ꯃꯔꯣꯜ ꯊꯨꯅ ꯂꯣꯏꯁꯤꯜꯂꯤ ꯄꯣꯠ ꯈꯔ ꯌꯣꯝꯁꯤꯜꯂꯤ ꯑꯉꯛꯄꯅꯤ ꯃꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯅꯨꯄꯤꯅ ꯉꯝꯃꯤ ꯍꯥꯏꯗꯨ ꯇꯥꯛꯂꯤꯕ꯭ꯔꯥ ꯅꯨꯄꯤ ꯃꯇꯨꯡ ꯏꯜꯂꯒ ꯌꯥꯏꯃꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯆꯠꯂꯒꯦ ꯈꯟꯈ꯭ꯔ ꯃꯥꯜꯂꯤ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯕꯨꯡ ꯑꯃꯗꯤ ꯃꯅꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯂꯗꯨꯅ ꯂꯥꯡꯂꯦꯟꯅ ꯃꯕꯨꯡꯕꯨ ꯈꯝꯂꯛꯏ ꯊꯌꯥꯏ ꯑꯃꯨꯛꯇ ꯉꯥꯏꯈꯨ ꯌꯥꯏꯃꯗꯨ ꯁꯞ ꯂꯦꯞꯄꯤ ꯇꯨꯡ ꯍꯟꯅ ꯃꯆꯜ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯛꯏ ꯂꯥꯡꯂꯦꯟꯗꯨ ꯀꯞꯂꯛꯏ ꯋꯥꯈꯜ ꯀꯌꯥꯝꯅ ꯁꯣꯟꯊꯔꯛꯂꯤ ꯊꯌꯥꯏ ꯅꯪꯁꯨ ꯆꯠꯂꯒꯦ ꯈꯜꯂꯕ ꯅꯠꯇ꯭ꯔꯥ ꯌꯥꯏꯃꯗꯨ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯖꯗꯦ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯂꯥꯡꯂꯦꯟꯗꯨ ꯃꯈꯥ ꯇꯥꯏ ꯊꯌꯥꯏ ꯑꯩ ꯇꯌꯥꯏꯕꯨ ꯈꯥꯝꯂꯔꯣꯏ ꯑꯗꯨꯕꯨ ꯇꯌꯥꯏꯅ ꯆꯠꯇ꯭ꯔꯤꯉꯩ ꯌꯥꯏꯐ ꯊꯧꯖꯥꯜ ꯑꯃꯇꯪꯗꯤ ꯅꯆꯜꯒꯤꯗꯃꯛꯇ ꯄꯤꯕꯤꯔꯝꯈꯨꯑꯣ ꯇꯌꯥꯏ ꯏꯕꯨꯡꯒꯤ ꯕꯦꯝꯃ ꯃꯕꯨꯡ ꯌꯥꯏꯃꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯂꯥꯡꯂꯦꯟꯗꯨ ꯈꯨꯔꯨꯝꯖꯩ ꯃꯆꯜꯒꯤ ꯃꯇꯧ ꯎꯔꯒ ꯌꯥꯏꯃꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂ ꯃꯥꯜꯂꯤ ꯆꯠꯂꯣꯏ ꯏꯆꯜꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯇꯌꯥꯏ ꯀꯔꯤꯁꯨ ꯆꯠꯂꯣꯏ ꯌꯥꯏꯃꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯂꯩꯁꯅꯥꯅ ꯏꯁꯧ ꯂꯥꯡꯁꯤꯜꯂꯛꯏ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯅꯕ ꯇꯧꯔꯁꯦ ꯏꯃꯥꯗ ꯉꯥꯏ ꯂꯩꯔꯝꯃꯅꯤ ꯃꯕꯨꯛꯅꯤꯡ ꯑꯣꯟꯈ꯭ꯔꯕ ꯃꯥꯜꯂꯤ ꯌꯥꯏꯃꯗꯨ ꯃꯔꯣꯜ ꯂꯣꯜꯂꯛꯏ ꯑꯩ ꯆꯠꯂꯣꯏ ꯂꯩꯁꯅꯥ ꯀꯩꯒꯤ ꯆꯠꯂꯣꯏꯗꯣꯏꯕ ꯅꯪꯗꯤ ꯆꯠꯅꯤꯡꯂꯕꯗꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩꯗꯤ ꯆꯠꯂꯔꯣꯏ ꯆꯠꯇꯕ ꯌꯥꯔꯣꯏꯌꯦ ꯏꯃꯥꯗ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯂꯩꯁꯅꯥ ꯑꯩꯕꯨ ꯋꯥ ꯃꯈꯥ ꯇꯥꯍꯟꯒꯅꯨ ꯀꯔꯤꯅꯣ ꯇꯌꯥꯏ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯏꯆꯜꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯣꯏꯗꯧꯕ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯆꯠꯈ꯭ꯔꯣ ꯅꯈꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯏꯆꯜꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯒꯅꯤ ꯏꯆꯜꯒꯤꯗꯃꯛꯇ ꯑꯩꯅ ꯂꯦꯞꯀꯅꯤ ꯃꯆꯤꯜ ꯃꯧꯄ꯭ꯋꯥꯒꯤ ꯃꯔꯤꯕꯨ ꯁꯥꯒꯩ ꯑꯃꯗꯒꯤ ꯂꯥꯛꯂꯤꯕꯤ ꯃꯧ ꯃꯈꯣꯏꯅ ꯊꯨꯒꯥꯏꯕ ꯍꯦꯛꯇ ꯉꯝꯒꯗ꯭ꯔꯥ ꯑꯁꯨꯛ ꯊꯨꯅ ꯑꯣꯜꯂꯛꯄ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯈꯜꯁꯤꯅ ꯂꯩꯁꯅꯥꯗꯤ ꯂꯩꯃꯟ ꯑꯣꯏꯈ꯭ꯔꯦꯗꯣ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯃꯍꯥꯛꯇꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯤ ꯊꯃꯣꯏ ꯄꯦꯟꯅꯁꯨ ꯀꯞꯊꯣꯛꯂꯤ ꯉꯁꯤꯗ ꯋꯥꯈꯜ ꯇꯥꯔꯛꯄ ꯌꯥꯏꯃꯅ ꯑꯆꯧꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯆꯜꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕꯤꯌꯨ ꯍꯥꯏꯖꯈꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯛꯄ ꯌꯥꯏꯃꯒꯤ ꯋꯥꯍꯩꯗ ꯑꯆꯧꯕ ꯂꯩꯊꯣꯛꯂꯒ ꯆꯦꯟꯕ ꯉꯝꯈꯤꯗꯦ ꯐꯥꯎꯔꯛꯂꯦ ꯉꯁꯤꯗꯤ ꯅꯧꯍꯧꯅꯅ ꯃꯆꯜꯗ ꯄꯤꯈꯤꯕ ꯅꯨꯡꯁꯤꯕ ꯃꯆꯜꯕꯨ ꯃꯤꯀꯨꯞꯁꯤꯗ ꯎꯅꯤꯡꯂꯛꯏ ꯅꯨꯡꯁꯤꯕ ꯍꯦꯟꯅ ꯐꯥꯎꯔꯛꯏ ꯏꯟꯊꯣꯛꯂꯕꯤ ꯃꯆꯜꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯅꯤꯡꯕ ꯐꯥꯎꯔꯛꯏ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝ ꯃꯆꯜ ꯂꯥꯡꯂꯦꯟꯗꯤ ꯆꯠꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯃꯕꯨꯡ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ ꯃꯁꯤꯅꯤ ꯑꯃꯨꯛ ꯅꯣꯛꯄ ꯑꯃꯨꯛ ꯀꯞꯄ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯂꯥꯡꯂꯦꯟ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇꯁꯨ ꯃꯕꯨꯡ ꯑꯅꯤꯅ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯄꯤꯔꯤ ꯂꯥꯡꯂꯦꯟꯒꯤ ꯑꯋꯥꯠꯄ ꯂꯩꯈꯤꯗ꯭ꯔꯤ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤ ꯅꯨꯄꯥꯅ ꯈꯖꯤꯛ ꯑꯁꯥꯎꯕ ꯎꯠꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯖꯕꯤ ꯃꯦꯂꯩ ꯑꯃꯗꯤ ꯂꯩꯁꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯪꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯁꯨ ꯈꯠꯅꯈꯤꯗ꯭ꯔꯤ ꯑꯗꯨ ꯃꯁꯤꯃꯛꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯛꯆꯦꯜ ꯍꯣꯡꯈ꯭ꯔꯦ ꯑꯐꯕ ꯃꯥꯏꯀꯩꯗ ꯂꯥꯛꯂꯦ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯊꯃꯣꯏꯅꯨꯡꯒꯤ ꯑꯣꯏꯕ ꯑꯔꯥꯟꯕ ꯑꯃꯛꯄ ꯋꯥꯈꯜ ꯍꯥꯏꯕꯁꯤꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯗꯣꯂꯦꯟꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈꯤ ꯑꯃꯛꯄ ꯂꯩꯇ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯅ ꯄꯟꯊꯨꯡ ꯌꯧꯕ ꯍꯥꯏꯗꯨ ꯑꯣꯏꯈꯤꯔꯝꯃꯤ